ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯋꯥꯠꯂꯕꯁꯨ ꯃꯄꯨ ꯃꯍꯥꯛꯅ ꯍꯤꯔꯝ ꯈꯔꯗꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯄꯤꯅꯕꯤꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤ ꯋꯥꯈꯜ ꯊꯤꯟꯊꯕ ꯃꯈꯣꯏꯒꯤꯗꯤ ꯃꯐꯝ ꯂꯩꯇꯕ꯭ꯔꯥ? ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯗꯤꯁꯦꯕꯜ ꯅꯠꯇ꯭ꯔꯒ IQ ꯅꯦꯝꯕ ꯈꯛꯀꯤ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯇ ꯃꯦꯗꯜ ꯀꯌꯥ ꯂꯧꯔꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯁꯛꯈꯪ ꯄꯤꯗꯅ ꯂꯩꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯗ ꯌꯨꯅꯥꯏꯇꯦꯗ ꯑꯔꯥꯕ ꯏꯃꯤꯔꯦꯠꯁꯀꯤ ꯑꯕꯨ ꯙꯥꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯁ ꯋꯥꯔꯜꯗ ꯁꯝꯃꯔ ꯒꯦꯝꯁꯇ ꯀꯣꯡꯕ ꯃꯈꯥ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏꯗꯒꯤ ꯅꯥꯟꯗꯩꯕꯝ ꯍꯦꯔꯣꯖꯤꯠ ꯁꯤꯡꯅ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯗꯨꯅ ꯑꯦꯊ꯭ꯂꯤꯠꯁ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠꯁ 3ꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯒꯣꯜꯗ ꯑꯃꯗꯤ ꯁꯤꯜꯚꯔ ꯃꯦꯗꯜ 2 ꯂꯧꯔꯛꯈꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ 140ꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯟꯅꯒꯤ ꯑꯦꯊ꯭ꯂꯤꯠꯁ 8,900 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯊꯣꯏ ꯑꯍꯦꯟꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯎꯔꯨꯕ 200 ꯃꯤꯇꯔ ꯔꯦꯁ, 100 ꯃꯤꯇꯔ ꯔꯦꯁ, 4x100 ꯃꯤꯇꯔ ꯔꯤꯂꯦ ꯔꯦꯁꯇ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯍꯦꯔꯣꯖꯤꯠ 2013ꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯁ ꯚꯥꯔꯠ ꯃꯅꯤꯄꯨꯔ ꯆꯦꯞꯇꯔꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯃꯁꯥꯟꯅ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯒꯣꯜꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯦꯗꯜꯒ ꯂꯣꯏꯅꯅ ꯁꯛꯈꯪ ꯆꯦ ꯀꯌꯥꯁꯨ ꯐꯪꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ꯫ ꯀꯩ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ, ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯆꯟꯕꯒꯨꯝꯕ ꯈꯣꯠꯆꯟꯕꯒꯨꯝꯕ ꯐꯤꯁꯤꯗ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕꯀꯣ꯫ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯒꯤ ꯑꯩꯅ ꯍꯦꯛ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗꯨꯗ ꯐꯝꯃꯒ ꯍꯦꯛ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯌꯥꯝ ꯌꯥꯎꯖꯥꯅꯤꯗ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ꯫ ꯑꯥꯗ ꯆꯠꯈꯤꯕ ꯒꯣꯜ ꯂꯧꯔꯛꯄꯗꯣ ꯅꯨꯡꯗꯥꯡꯗꯣ ꯑꯩꯈꯣꯏ ꯀꯞꯄꯤ, ꯍꯔꯥꯎꯕꯣꯏ ꯀꯞꯄꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯍꯥꯟꯅꯗꯤ ꯄꯥꯈꯠꯂꯝꯃꯤ ꯃꯤꯗꯣ ꯀꯔꯝ ꯇꯧꯒꯗꯒꯦꯅ ꯏꯁꯥꯁꯦ꯫ ꯑꯗꯩꯗꯤ ꯒꯣꯜ ꯂꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯍꯔꯥꯎꯁꯨ ꯍꯔꯥꯎꯏ ꯀꯞꯁꯨ ꯀꯞꯄꯤ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯤꯒꯤꯁꯨ ꯀꯩꯅꯣ ꯈꯔ ꯏꯟꯗꯤꯌꯥꯒꯨꯝ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯕꯤꯔꯝꯃꯗꯤꯅ ꯈꯜꯂꯦ ꯍꯧꯖꯤꯛꯁꯦ꯫ ꯃꯣꯏꯒꯤꯁꯨ ꯃꯇꯦꯡ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯃꯣꯏꯒꯤ ꯍꯤꯡꯍꯧꯅꯕ ꯀꯩ ꯈꯔ ꯇꯧꯕꯤꯔꯝꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯦꯗꯜ ꯋꯤꯅꯔꯁꯤꯡꯒꯤ ꯁ꯭ꯀꯤꯝ ꯃꯈꯥꯗ ꯁꯦꯟꯐꯝ ꯈꯔ ꯐꯪꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯕꯨ ꯙꯥꯕꯤꯗꯒꯤ ꯃꯦꯗꯜ ꯄꯨꯗꯨꯅ ꯍꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯤꯁꯦꯞꯁꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯄꯤꯔꯛꯄ ꯑꯁꯤ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯃꯤꯠꯌꯦꯡ ꯂꯩꯈꯤꯗꯕꯒꯤ ꯃꯃꯤ ꯇꯥꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯂꯤꯠ ꯇꯤꯚꯤꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯦꯔꯣꯖꯤꯠꯀꯤ ꯑꯄꯣꯛꯄ ꯅꯥꯟꯗꯩꯕꯝ ꯏꯕꯣꯝꯆꯥꯅ ꯍꯥꯏ, ꯖꯦꯅꯔꯦꯜ ꯀꯦꯇꯦꯒꯣꯔꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯦꯗꯜ ꯐꯪꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯄꯗ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯤꯔꯤꯕ ꯊꯧꯖꯥꯜꯁꯤꯡ ꯃꯌꯥꯝꯅ ꯎꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯗꯒꯤ ꯁꯣꯊꯅ ꯂꯩꯔꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯁꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯦꯗꯜ ꯄꯨꯔꯛꯂꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯁꯦꯝꯍꯟꯅꯤꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯇꯣꯡꯕꯗ ꯂꯩꯊꯣꯟꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯣꯟꯖꯟꯕꯤꯕ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡ ꯍꯔꯤꯌꯥꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯗꯤ ꯃꯈꯣꯏ ꯔꯤꯖꯥꯔꯕꯦꯁꯟ ꯂꯩ꯫ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯅꯦꯠꯇ ꯀꯩꯗ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯂꯦꯝꯄꯤꯛꯇ ꯃꯦꯗꯜ ꯂꯧꯔꯛꯑꯕ ꯀꯥꯡꯕꯨꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯣꯁ ꯔꯤꯖꯥꯔꯕꯦꯁꯟ ꯂꯩꯌꯦꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯀꯤꯁꯨ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯕꯨ ꯑꯩꯅ ꯉꯝꯈꯩ ꯊꯥꯒꯠꯆꯒꯅꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯁꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯑꯃ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯒ ꯂꯣꯏꯅꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯌꯟ ꯅꯥꯟꯗꯩꯕꯝ ꯍꯦꯔꯣꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤ꯫ तोान तोान इवेंट 3दा एथलेट गोल सिल्वर 2 पुरक्तुना मणिपुर हलक्खरबसु मरी लेनब लेंगाकी डिपार्टमेंट लेंगाकना मियेंग का हेन मियेंग चंगबीदबगी मओंगदा लैबदगी इमुंग मनुंगी मियोइसिंगना डिपार्टमेंट मरी लेनब डिपार्टमेंट की मियोइसिंगना मियेंग चंगहन्निंगबगी वाखलोनग लोइनना खौरांग नाइहौरी। कैमरा पर्सन लोयागा लोइनना पाउदमजरिबा सन संकृतिवास इलिट न्यूज कोंगमनंदबनकाय।